Sanatampa imungda changlak kolik tu loisillamlaga mai kara changlak-tuna hamungda tapna phamthai. Surjakantagi phone ngaibada masadu leitafam khangdre. Matomta amuk khalli masaina nganna thoklamlabadi phagadabani. Hojikti yamnasu thengre. He taibang mapu mabu karisu tawhanbiganuko natrabadi ai. Hamungda amuk hipthai. Pung yengbada 12 makhai helakle. Surjakantana chatkiba pungkhai pharakadore. Sana leitafam khangdaba henjilakle. Mana hana hekta tawrasira khalle amuksu khanjanai pung ama tasalakpadudadi leibe yaraktarduna call tawre Surjakantada. Surjakanta pairaktre. Sanatampa mihuldu mafam khanglaktre. Phone du phatlam thoi aduga phamungdagi khangkum kumtharaga ising glass ama thai. Masadu humangana pikaba horokle. Kaka thoibagi thodokdagi masadu leitadrabani. Hamung mayada amuk changlaklaga makhada phamtarai. Manangandu kangtholda nga thai. Mahak wakhal phathaba warakle. Makut ani do muk paisali setliba phanek-tuda makutuna amuk kanna paisali mamitu mapina pungthan thankre sor honba warakle ikhang khangudana phone du khinglai sana khangpai pekhatli Surjakantana ahan ringda kamaina haraga noi Sanatampa ngasaidi phajilamba mayamdu hik launa kapthorakle adu tabada Surjakantadi ngawkhre Surjakantana madam kaidorage se kaidorage ba sana khomlaktre kappasu lepti Surjakantana kanana kaidorage se thamose ai laki Sanana ngaiko Surjakantana kaidorage hayo Sanana nang kyam kuire Surjakanta hoji gyan tarakle pakhatpagi tawrini haiba khanglakle Sanada tapna hairei ngaihak oire imasu ngaiduna lerame ngaihak wari sarure hoji phamungda changlaklaga phone tawrakli sini angawbi kaigi kapino Sanana phare thamage Surjakantana kaigino sana makha taramdana phone thamkhre Surjakantasu amuk hana tarudre pothajarasanu khalle sanasu tapna phamungda kakhallaga hipthakre asumna matam khara hawkhiduna vote su loire Rajen vote kadre machanupi ubada dai khara hanabaga mapa Rajena wajaw kharaga ngangbane aduga Surjakantana paisa thingjinkibaga mayamsi mapa oikhre madugi mathakta mana tawba thabaksi prajana pamnaraktaba asisu achaw maram amani adubu Rajen mapa machanadi atai makhoigi asoiba singduna masa oina thamlaga Surjakanta mapa machana paisa pirakhidabadуда oina yektuna leikhre bhota chanthok chansin tawnabadagi khangnakiba samodu Helena ga muk sanayunai mapa ga muk sanayunai numit chupa nungtigi adumaina dum leire adubu ok tawna nungtigi Helena ga leminaribusu Samu Sanatamphagi manglan sagat pelepte aduga chap manana Helena nasu Surjakantagi manglan sagat pelepte Helena na taktuna Rajena machani luhongnaba Surjamanida gri taklare Rajena itaw aigidi ichanupini do aduna kuina inakta thamba pamlaktre luhongba si hongnaba tawrasi haijariba Surjamanina hoi phare adu mangare itaw adubada honglasi Rajena adudi karamba matamda Surjamanina lamtagi nini panbada lepnaba tawrasi Rajena adudi nupa machagi mamadu mangol amuta kahanbiraklo numitha afaba amu yengnaga kari haige handakti vote khawdabagi nungaitabadu icha luhongmada kokhatlage Surjamanina hera itaw nungaitab tawruranu mathangida amu kanna hotnaba haibaduni Rajen noksei mabukta luhongbasida hongkhisanu khalli manisana chapudana thorakle Rajena ibema wahana banida londrasu yabaduda Manisnana daibungo karigi loloidoino aigida laklagabu cha glass ama phawthaktana halangadro hairaga noksinai Rajena phare adudi cha su haure wari su nungaire adudi ayimu hankinaba tawragene Surjamanina phare taw yobiro Manisana changkhige tawi Surjamanina khame hai mama ichagi luhongbasi lamtagi nini pan badaida tawrasirana itawga tanarambani adubu numitha phaba ma yenglaga nang athum haw khara puraga mangolang ta karuso Manisnana takpiribadubu karino moiba kuthi nungthi yenglaga numitha irenjana panjina lepkadaba luhongba numitubu moiba na kamdongna Surjamanina hai marei tawno aina karuso di karuso Manisnana aidine mangol kabaga ngamjaroi ko Surjamanina karigi ngamloidoiba aina haidokhiba wagi mamal kasi nangonda lerektrene handakse Manisnana adui wanate aina haijari basi kang khada lin changba khujinda tum yu basi kanana su pamna dabani
ꯁꯨꯔꯖꯃꯅꯤꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯗꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯌꯥꯎꯗ꯭ꯔꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯅꯦꯛꯂꯒ ꯊꯥꯕ ꯇꯥꯔꯦꯗꯅ ꯃꯅꯤꯁꯅꯥꯅ ꯍꯣ ꯊꯥꯕꯤꯌꯨ ꯑꯩꯇꯗꯤ ꯌꯥꯎꯕ ꯉꯝꯖꯔꯔꯣꯏ ꯁꯨꯔꯖꯃꯅꯤꯅ ꯑꯗꯨꯗꯤ ꯅꯪ ꯏꯅꯥꯛꯇ ꯂꯩꯔꯅꯨ ꯅꯄꯥꯝ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯁꯤꯅꯤ ꯃꯅꯤꯁꯅꯥꯅ ꯍꯣ ꯆꯠꯂꯁꯨ ꯆꯠꯄ ꯍꯥꯏꯗꯨꯅꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯁꯨꯔꯖꯃꯅꯤꯅ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ ꯃꯅꯤꯁꯅꯥꯅ ꯍꯣ ꯆꯠꯂꯁꯨ ꯏꯆꯥ ꯍꯜꯂꯛꯂꯒ ꯆꯠꯀꯅꯤ ꯃꯃꯥ ꯃꯄꯥꯝ ꯆꯠꯂꯗꯤꯅꯦ ꯃꯆꯥꯗꯨꯗ ꯅꯪ ꯀꯅꯥꯒ ꯂꯩꯗꯣꯏꯅꯣ ꯅꯄꯥꯒ ꯂꯩꯗꯣꯏꯔꯥ ꯅꯃꯥꯒ ꯂꯩꯗꯣꯏꯔꯥ ꯍꯪꯗꯣꯔꯤꯕ ꯑꯗꯨꯗ ꯏꯆꯥꯅꯨꯄꯥꯗꯨꯅ ꯕꯕꯥꯒ ꯂꯩꯅꯤ ꯍꯥꯏꯔꯗꯤ ꯅꯆꯥꯗꯨ ꯂꯨꯍꯣꯡꯕꯤꯍꯧꯔꯣ ꯑꯗꯨ ꯅꯠꯇꯗꯅ ꯏꯃꯥꯒ ꯂꯩꯅꯤ ꯍꯥꯏꯔꯛꯂꯕ ꯏꯆꯥꯗꯨ ꯄꯨꯔꯒ ꯆꯠꯀꯅꯤ ꯑꯗꯨꯗꯩꯗꯤ ꯃꯣꯏ ꯕꯥꯒꯤ ꯂꯨꯍꯣꯡꯅꯕ ꯅꯆꯥ ꯂꯩꯇ꯭ꯔꯦ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯅꯤꯁꯅꯥ ꯆꯠꯈ꯭ꯔꯦ ꯁꯨꯔꯖꯃꯅꯤꯅ ꯏꯌꯥ ꯃꯁꯤ ꯃꯆꯤꯟꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯍꯣꯡꯅꯦꯗꯤ ꯍꯣꯡꯅꯤ ꯀꯅꯥꯅ ꯊꯤꯡꯗꯣꯏꯕ ꯍꯧꯖꯤꯛ ꯐꯥꯒꯤꯗꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯂꯦꯞꯂꯦ ꯁꯨꯔꯖꯃꯅꯤꯅ ꯊꯥꯗꯨꯅ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯍꯨꯝ ꯂꯥꯛꯂꯒ ꯍꯦꯂꯦꯅꯥꯕꯨ ꯃꯥꯡꯒꯣꯜ ꯀꯥꯈ꯭ꯔꯦ ꯁꯨꯔꯖꯃꯅꯤ ꯉꯥꯛꯅ ꯁꯪꯅ ꯌꯥꯈꯤꯗ꯭ꯔꯦ ꯃꯅꯤꯁꯅꯥꯅ ꯉꯥꯡꯂꯒ ꯍꯦꯟꯖꯤꯜꯂꯦ ꯃꯗꯨꯁꯨ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯥꯔꯦ ꯁꯨꯞꯅꯇꯒꯤ ꯁꯅꯥ ꯇꯝꯐꯥꯗꯅꯤ ꯇꯥꯗ꯭ꯔꯤꯕ ꯁꯨꯔꯖꯃꯅꯤꯒ ꯃꯅꯤꯁꯅꯥꯒ ꯀꯧꯅꯗꯕ ꯊꯥ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯦ ꯍꯦꯂꯦꯅꯥ ꯃꯕꯨꯛꯇ ꯑꯈꯥꯕ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯂꯦꯝꯊꯣꯛꯈ꯭ꯔꯦ ꯃꯥꯡꯒꯣꯜ ꯀꯥꯕ ꯍꯥꯏꯕꯁꯤ ꯂꯨꯍꯣꯡꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯉꯤ ꯁꯨꯞꯅꯇꯒꯤ ꯃꯇꯝ ꯉꯥꯏꯕ ꯈꯛꯇꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯊꯧꯁꯥꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯙꯤꯀꯥꯔ ꯌꯥꯝ ꯆꯥꯎꯅ ꯁꯨꯔꯖꯀꯥꯟꯇꯗ ꯂꯩꯔꯦ ꯃꯍꯥꯛꯅ ꯄꯥꯝꯕꯁꯨ ꯑꯗꯨꯃꯛꯅꯤ ꯃꯅꯤꯁꯅꯥ ꯃꯄꯨꯔꯣꯏꯕꯗ ꯋꯥꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯃꯆꯥꯅ ꯆꯥꯛ ꯆꯥꯕꯗꯨ ꯌꯦꯡꯁꯤꯜꯂꯤ ꯁꯨꯔꯖꯀꯥꯟꯇꯅ ꯏꯃꯥꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯃꯅꯤꯁꯅꯥꯅ ꯍꯣꯏ ꯏꯃꯥꯁꯨ ꯆꯥꯔꯗꯧꯅꯤ ꯁꯨꯔꯖꯀꯥꯟꯇꯅ ꯏꯃꯥ ꯕꯕꯥꯅ ꯍꯦꯂꯦꯅꯥꯒꯤ ꯃꯌꯨꯝꯗ ꯃꯥꯡꯒꯣꯜ ꯀꯥꯔꯨꯔꯦ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯃꯅꯤꯁꯅꯥꯅ ꯆꯨꯝꯃꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯅꯣ ꯁꯨꯔꯖꯀꯥꯟꯇꯅ ꯇꯥꯆꯧꯅ ꯍꯥꯏꯕꯅꯤ ꯃꯅꯤꯁꯅꯥꯅ ꯆꯨꯝꯃꯤ ꯀꯥꯔꯨꯔꯕꯅꯤ ꯁꯨꯔꯖꯀꯥꯟꯇꯅ ꯑꯩꯗꯤ ꯍꯦꯂꯦꯅꯥꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯃꯅꯤꯁꯅꯥꯅ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯧ ꯅꯠꯇꯦ ꯅꯄꯥꯗ ꯍꯥꯏꯒꯗꯧꯅꯤ ꯑꯗꯨ ꯅꯪꯒꯤ ꯅꯊꯧꯅꯤ ꯁꯨꯔꯖꯀꯥꯟꯇꯅ ꯍꯥꯏꯒꯅꯤ ꯑꯗꯨꯕꯨ ꯕꯕꯥꯅ ꯑꯩꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯗꯨꯅ ꯁꯠ ꯍꯦꯛꯇ ꯇꯧꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯅꯤꯁꯅꯥꯅ ꯏꯃꯥꯁꯨ ꯒ꯭ꯌꯥꯟ ꯉꯥꯎꯔꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯁꯨꯔꯖꯃꯅꯤ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯅ ꯄꯨꯟꯅ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯑꯋꯣꯏꯕꯃꯛ ꯑꯣꯏꯅ ꯃꯅꯤꯁꯅꯥꯁꯨ ꯁꯥꯎꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯏꯁꯤꯡ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯦ ꯀꯥ ꯇꯣꯉꯥꯟꯈ꯭ꯔꯦ ꯁꯨꯔꯖꯃꯅꯤꯅ ꯈꯜꯂꯤ ꯑꯩꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔ ꯐꯥꯎꯕꯗ ꯃꯔꯩ ꯃꯔꯥꯡ ꯇꯧꯏ ꯃꯅꯤꯁꯅꯥꯅ ꯑꯃꯨꯛ ꯈꯜꯂꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯕꯨ ꯉꯥꯡꯅꯕ ꯌꯥꯗꯦ ꯌꯨꯝꯒꯤ ꯑꯃꯥꯡ ꯑꯇꯣꯡ ꯀꯔꯤꯝꯇ ꯈꯟꯗꯦ ꯁꯠ ꯇꯧꯁꯤꯜꯂꯤ ꯅꯨꯃꯤꯠ ꯊꯥ ꯍꯨꯏꯅ ꯆꯥꯒꯗꯕꯁꯨ ꯂꯩꯇꯦ ꯈꯖꯤꯛꯇꯁꯨ ꯌꯦꯡꯗꯦ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯁꯨꯔꯖꯃꯅꯤ ꯔꯥꯖꯦꯟ ꯍꯣꯏꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯥꯒꯤ ꯎꯄꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯐꯕ ꯑꯁꯨꯕ ꯐꯤꯔꯣꯜ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯐꯤ ꯌꯥꯟꯐꯝꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯃꯣꯠꯄ ꯁꯨꯗꯕ ꯃꯥꯒꯤ ꯐꯤꯔꯣꯜꯗꯅ ꯄꯤꯛ ꯊꯟꯅ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ ꯃꯥ ꯄꯤꯡ ꯌꯥꯎꯈ꯭ꯔꯦ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯥ ꯃꯅꯤꯁꯅꯥꯒꯤ ꯃꯇꯧꯁꯤ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯈ꯭ꯔꯦ ꯂꯩꯔꯝꯕ ꯁꯥꯖꯠ ꯑꯃ ꯇꯥꯞ ꯄꯥꯏꯔꯒ ꯃꯅꯤꯁꯅꯥ ꯊꯤꯔꯛꯏ ꯃꯆꯥꯒꯤ ꯀꯥꯗ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯃꯆꯥ ꯂꯩꯔꯝꯕꯗꯨꯗ ꯁꯨꯔꯖꯃꯅꯤ ꯈꯟꯖꯥꯟꯅꯩ ꯑꯗꯨꯕꯨ ꯍꯥꯏꯔꯛꯏ ꯍꯩ ꯑꯩꯒꯤ ꯐꯤꯔꯣꯜ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯨꯔꯖꯀꯥꯟꯇ ꯌꯦꯡꯂꯨꯕꯗ ꯃꯄꯥꯒꯤ ꯃꯈꯨꯠꯇꯩ ꯆꯩꯗꯨ ꯎꯔꯦ ꯃꯅꯤꯁꯅꯥ ꯈꯨꯝꯗꯦ ꯃꯥꯅ ꯒ꯭ꯂꯥꯁ ꯈꯔ ꯇꯩꯊꯣꯛꯂꯤꯕꯗꯨ ꯑꯗꯨꯝ ꯇꯩꯊꯣꯛꯂꯤ ꯁꯨꯔꯖꯃꯅꯤꯅ ꯅꯣꯏ ꯅꯃꯥꯗꯨ ꯅꯅꯥ ꯇꯥꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯅꯤꯁꯅꯥ ꯊꯋꯥ ꯁꯥꯗꯅ ꯍꯧꯒꯠꯈ꯭ꯔꯒ ꯃꯆꯥꯒꯤ ꯐꯤ ꯌꯥꯟꯐꯝꯗ ꯌꯥꯜꯂꯤꯕ ꯐꯤꯁꯤꯡꯗꯨ ꯌꯦꯡꯂꯒ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯂꯒ ꯍꯪꯂꯛꯏ ꯅꯨꯄꯥ ꯃꯆꯥ ꯃꯁꯤ ꯁꯨꯒꯗꯕ ꯅꯠꯇ꯭ꯔꯥ ꯑꯇꯩꯗꯤ ꯂꯩꯇ꯭ꯔꯕ ꯃꯆꯥꯒꯤ ꯎꯄꯨ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯤꯕꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯡꯂꯒ ꯃꯆꯥꯒꯤ ꯐꯤꯔꯣꯜ ꯃꯥꯅ ꯇꯅꯥꯟ ꯊꯝꯂꯤꯕꯗꯨ ꯍꯥꯏꯒꯤ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ ꯁꯦ ꯏꯃꯥꯅ ꯏꯆꯥꯒꯤꯗꯃꯛꯇ ꯄꯔꯦꯡ ꯁꯨꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯄꯥꯝ ꯈꯟꯗꯨꯅ ꯁꯦꯠꯂꯨ ꯅꯣꯡꯃꯗ 4-5 ꯍꯣꯡꯗꯅ ꯅꯁꯥꯗꯨ ꯅꯥꯟꯅ ꯂꯩꯒꯗꯕꯅꯤ ꯁꯤꯟꯗꯨꯅ ꯁꯦꯠꯂꯨ ꯏꯃꯥꯅ ꯅꯨꯡꯇꯤꯒꯤ ꯁꯨꯕꯤꯅꯤ ꯍꯟꯗꯛꯇꯤ ꯏꯃꯥ ꯊꯕꯛ ꯌꯥꯝꯅ ꯀꯣꯝꯃꯤ ꯁꯨꯔꯖꯃꯅꯤꯅ ꯃꯁꯤ ꯅꯨꯄꯤꯁꯤ ꯀꯌꯥꯗꯅꯣꯅꯦ ꯃꯆꯤꯟꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯐꯥꯒꯤꯗꯒꯤ ꯁꯣꯏꯗꯅ ꯁꯣꯏꯔꯣꯀꯣ ꯉꯁꯤ ꯅꯪ ꯑꯩꯒꯤ ꯆꯥꯛ ꯏꯁꯤꯡ ꯐꯤꯔꯣꯜ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯌꯥꯝ ꯑꯃ ꯌꯦꯡꯂꯛꯇ꯭ꯔꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯅꯤꯁꯅꯥꯅ ꯍꯣ ꯀꯅꯥꯅꯣ ꯁ꯭ꯋꯥꯏꯗꯒ ꯄꯦ ꯉꯥꯡꯕꯤꯔꯅꯨ ꯃꯤ ꯌꯥꯝ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯂꯩꯀꯥꯏ ꯅꯨꯄꯤꯗ ꯅꯦꯛꯄꯤꯕ ꯅꯦꯛꯂꯒꯅꯦ ꯄꯨꯝꯅꯃꯛꯇ ꯇꯧꯍꯜꯂꯨ ꯑꯩꯈꯣꯏꯗꯤꯅꯦ ꯀꯔꯤꯁꯨ ꯀꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯀꯥ ꯐꯥꯎ ꯇꯣꯡꯉꯥꯜꯂꯕꯁꯤꯅꯤ ꯁꯨꯔꯖꯃꯅꯤꯅ ꯑꯩꯅ ꯆꯠꯂꯨ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯗꯕ ꯅꯠꯇ꯭ꯔ ꯃꯃꯥ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯃꯤ ꯅꯦꯛꯄ ꯇꯥꯕ ꯅꯠꯇ꯭ꯔꯅꯦ ꯌꯥꯃꯁꯦ ꯃꯅꯤꯁꯅꯥꯅ ꯑꯗꯨꯅꯕꯨ ꯃꯤ ꯅꯦꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯐꯅꯗꯨꯝ ꯐꯔꯦ ꯑꯩꯁꯨ ꯍꯌꯦꯡ ꯍꯥꯏꯐꯝ ꯌꯥꯝ ꯂꯩꯔꯕꯅꯤ ꯁꯨꯔꯖꯃꯅꯤꯅ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯅꯪꯅ
ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯤ ꯅꯪꯅ? ꯃꯅꯤꯁꯅꯥꯅ ꯍꯥꯏꯗꯣꯔꯤ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥ ꯃꯇꯣꯝꯇ ꯄꯣꯛꯄ ꯅꯥꯏꯇꯣꯝ ꯁꯥꯠꯄ ꯃꯅꯤ ꯃꯇꯨꯡꯒꯤ ꯃꯥꯡꯒꯣꯜꯗꯤ ꯃꯃꯥ ꯑꯩꯅ ꯀꯥꯒꯗꯕ ꯑꯩ ꯌꯥꯎꯗꯅ ꯂꯥꯛꯄꯕꯨ ꯅꯈꯣꯏꯅ ꯍꯦꯛꯇ ꯑꯋꯣꯏꯕ ꯑꯣꯏꯅ ꯂꯧꯕ ꯌꯥꯕ꯭ꯔꯣ? ꯀꯥꯔꯛꯂꯤꯕꯁꯤꯡꯗꯨꯒꯤ ꯃꯆꯥꯗ ꯅꯆꯥꯅꯨꯄꯤꯗꯨ ꯄꯤꯌꯨ ꯍꯥꯏꯗꯣꯔꯤꯕ ꯏꯆꯥꯒꯤꯗꯤ ꯏꯆꯥꯅ ꯄꯥꯝꯖꯕ ꯏꯆꯥꯅ ꯌꯥꯕ ꯅꯨꯄꯤꯗꯣ ꯑꯗꯨ ꯈꯜꯂꯒ ꯃꯃꯥ ꯑꯩꯅ ꯍꯥꯏꯔꯒꯗꯧꯔꯤꯕ ꯃꯁꯤ ꯑꯩꯅ ꯅꯣꯏ ꯔꯥꯖꯦꯟꯗꯨꯗ ꯍꯥꯏꯗꯣꯔꯤꯕꯅꯤ꯫ ꯁ꯭ꯔꯤꯖꯃꯅꯤꯅ ꯑꯩꯅ ꯀꯥꯔꯨꯆꯣꯅ ꯀꯥꯔꯤꯅꯤ ꯍꯥꯏꯔꯗꯤ ꯑꯩꯅ? ꯃꯅꯤꯁꯅꯥꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯅ ꯃꯥꯗꯤ ꯈꯥꯏꯅꯕ ꯀꯨꯏꯔꯦ ꯑꯩꯒ ꯏꯆꯥꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯅꯤ ꯍꯥꯏꯗꯣꯔꯤꯕꯅꯤ꯫ ꯁ꯭ꯔꯤꯖꯃꯅꯤꯅ ꯑꯗꯨ ꯍꯥꯏꯗꯣ ꯑꯣꯏꯔꯒꯅ ꯅꯄꯥꯝ ꯆꯠꯂꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯦ ꯑꯩꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯃꯅꯤꯁꯅꯥꯅ ꯆꯠꯀꯅꯤ ꯂꯩꯔꯣꯏ ꯌꯥꯒꯗ꯭ꯔꯅ ꯁꯨꯝ ꯌꯦꯡꯕꯤꯕꯅꯤ ꯌꯥꯗ꯭ꯔꯗꯤ ꯆꯠꯇꯣꯏꯅꯤ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯀꯨꯗꯨꯅ ꯁꯝꯄꯇꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯤꯡꯗ ꯄꯥꯟꯕꯤꯔꯝꯃꯤꯗꯅ ꯑꯗꯨ ꯂꯣꯏꯅ ꯄꯨꯔꯒ ꯆꯠꯀꯅꯤ ꯏꯆꯥꯒ ꯍꯌꯦꯡ ꯅꯪꯒꯤ ꯔꯥꯖꯦꯟ ꯍꯥꯏꯗꯨ ꯁꯤꯔꯀꯥꯟꯗ ꯃꯣꯏ ꯕꯥꯗ ꯑꯃꯨꯛ ꯂꯣꯏ ꯄꯤꯊꯣꯛꯄꯤꯅꯤ ꯃꯥ ꯁꯤꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯂꯨꯄꯥ ꯑꯃꯐꯥꯎ ꯄꯤꯔꯣꯏ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯕ ꯂꯧ ꯈꯔꯒ ꯏꯪꯈꯣꯜ ꯃꯆꯦꯠꯁꯤꯒꯗꯤ ꯀꯦꯁ ꯇꯧꯅꯕꯗ ꯃꯣꯏ ꯕꯥꯅ ꯉꯝꯅꯤ ꯑꯗꯨꯅ ꯁꯤꯃꯗꯤ ꯂꯧꯍꯧꯔꯣ ꯑꯗꯨꯒ ꯏꯆꯥꯅ ꯇꯥꯟꯖꯕ ꯂꯩꯖꯕ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯏꯀꯨꯅ ꯄꯤꯔꯝꯕ ꯃꯌꯥꯝꯁꯤꯗꯤ ꯑꯩꯒꯤ ꯇꯥꯔꯦ꯫ ꯁ꯭ꯔꯤꯖꯃꯅꯤ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯤꯁꯅꯥꯗ ꯁꯥꯖꯩꯗꯨꯅ ꯁꯦꯠ ꯁꯦꯠ ꯑꯅꯤꯔꯛ ꯀꯜꯂꯤ꯫ ꯆꯠꯂꯣ ꯅꯪꯅ ꯅꯩꯕꯁꯤ ꯑꯩ ꯈꯥꯡ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯁꯨꯔꯖꯀꯥꯟꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯕꯥ ꯀꯩꯅꯣꯅꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ? ꯁ꯭ꯔꯤꯖꯃꯅꯤ ꯂꯥꯎꯈꯠꯂꯛꯏ ꯀꯔꯤ ꯑꯉꯥꯡ ꯃꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯗꯤ? ꯁ꯭ꯔꯤꯖꯀꯥꯟꯇꯅ ꯍꯣꯏ ꯏꯃꯥꯅ ꯂꯥꯜꯂꯦ ꯇꯣꯛꯄꯤꯔꯣꯕ꯫ ꯁ꯭ꯔꯤꯖꯃꯅꯤ ꯃꯅꯤꯁꯅꯥꯗ ꯅꯪ ꯈꯪꯅꯤ ꯍꯥꯏꯔꯝꯂꯒ ꯆꯩꯗꯨ ꯂꯪꯊꯣꯛꯂꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯁ꯭ꯔꯤꯖꯀꯥꯟꯇꯅ ꯏꯃꯥ ꯅꯥꯕ꯭ꯔꯥ? ꯃꯅꯤꯁꯅꯥ ꯃꯆꯥꯗ ꯅꯣꯛꯂꯒ ꯌꯥꯝ ꯅꯥꯏ꯫ ꯃꯃꯥ ꯃꯆꯥ ꯌꯦꯡꯅꯔꯒ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ꯫